Manipur youth singna 50% to 80% mobile da internet social media da naha nisada koiba langbada ithak irangda matam manghaliba singsida kari awareness piba yabage haibadugi matangda khangningdana hangjarpani sir masigi matangda so sir Sahil yamna aikoigi samaj da aikoigi society da yamna kanna channariba narol singsina tasengna aikoigi unfortunately aikoisi babana loina tawni haiba aigi poi be pasina ibu chauna basu yokadabni education su tawhangadabni job su tawhangadabni nupi su mana tv gadabni aduga aina pokpai cha su babana thakadabni haiba concept ama aikoigi society se lai masi yamna lanba yamna tawhaidaba thabukni aigi baba sida kayam noi koina nandaurise aduna aikoina mobile da hojik naha oiriba nahakna mobile da social media da matam manghan bagi mahutta nangi career ama semba ngamnanaba hojik tagi hona ai karamba mobile do use tawgudabni mobile do use tawraga ai hojik aikoina sida tawriba awareness ki campaign tawriba si sugumba si taraga aigi wakhanda ai sigi career si tawrage ai si suppose army officer ama oirage haina khallaba adu itargi army officer gi hotna bagi du da mobile du use to biyo mobile du aina ngahki clip ama yeng bagi natraga aina kanagumba nupi amaga wari watai to bagi adu da matam manghandana aigi time is very important adu aikoina matam si manghandana laikhiba taragadi hojik su ai babanda thakane na aikoigi aina saireng ama mayamda social media da dum taba phangvirangani pangal nupa phawba aina adu tasengna madu aikoigi samaj da lairiba chatna badubu aina describe tawjabani aduna aikoi pangal nupa aphawba ai hayeng itu ija lairaga forsa tabagi mahuttadi tasengna kak lauba manipuri macha mo oiraga aikoina manipuri samaj sida aikoigi chap chaba polum ama oihan bagi mahutta contribution piramsi contribution piraga nahangna kariguma maram chaba doctor ama maram chaba engineer ama maram chaba army officer ama natraga maram chaba businessman ama oiraga manipur samajda contribute tawba taraga di nahaku important oina khalakani nahaki jat pu nahaki group pu aikoigi samajda manipur samajda yamna value le lakani adu nattadana aikoigi samajda aikoigi society sida aikoigi naharol singsina chatliba lambi si mayam amutang kantadune engbiyo mayamna haibasu haibani adu aikoigi marakta amotpa leitragadi mayamne hekta haijen basu yabanate aduna mina haire isi karigum bukhra leidenani adu masi aikoi wakhan to bomthoe aikoina kenoda social media da thoga hekta wahi wata phattaba hairoidaba wahi wata sinaraga khatnaba hobna dikanaroi adu da hero sabana dikanaroi hero asengba hero oige haitaragadi aisi maram chaba mi moiraga manipur samaj gi damak aina lengba yadaba contribution ama toramba samna harabada aise footballer ama oiro sanabada lawrse footballer ama oiraga international football aina kauru bataragadi international football sanru bataragadi e ma manipur masani manipur pangin masani yengo haiba natraga manipur maiti masani yengo natraga manipur tribe masani yengo mana taurise aina aduna aikoigi jati busu singkhalle aikoigi imaleba busu singkhalle aikoigi india busu singkhalle adumaina ai si maram chaba hotnaba aduni dakar oise aduna aina hojik matam manghalli base matam si amna precious ni koi matam manghalloisi use toriba mobile do use toriba social media do kanaba mong de sinabiu hoi life ni entertainment yaugudabani adubu entertainment duna hena importance oina lawgiba taragadi aikoina aikoigi main life ki maksad to aige aim do thungba ngamoi aduna entertainment ga loina na aigi punsi gi aim ama thamaga aim do oina focus tawase yamna darkar ni nataba taragadi aikoibu mayamna manipur da laibada nakoi si polum oire aduna nakoi laibiranu maramdi cancerous oirak taragadi cancer do di kapthalaga hundoe aduna manipur da laibiranu chat khro haiba tan kaksu la oi hai ningai leite
aduna aikoi manipur da contribute tausi manipur samaj da aikoi gi maram chaba contribution pc hai taragadi haugalak liba naharon singna mobile da internet ta matam manghan bagi mahutta aikoi ngasi degi horaga aikoi wakan ji change tawraga aigi chapchaba career ama sanabadabu oiro business tawbagi bu oiro natragana aigi any profession amabu oiro nakal lamada ai phawdaba yade na khallaga duda honnarasi haiba wakanse ngasi degi thambiyu aduga haujik mang net tawbiyu haujik haibase sidagi hayeng chatkiba taradi there are thousands of tomorrow aduna madu mathang adum chatkini aduna ngasi dagi haujik maktagi ngasi yengbiriba tabiriba inau singdai gi appeal ni ngasi dagi na khoi decide tawbiyu ai maram chaba samaj asigi maram chaba mi amo oijage aina pamba nakan sidai ngasi dagi honarage haiba wakhan tawbiyu haina ai appeal tawje